Leibak Sinba Thungna Pangthok-Khre Janjatia Garima Utsap ki Sarukamoina Tribal Research Institute TRI Manipur Sinduna capitalizing artificial intelligence AI for tribal development and efficient governance Haiba Hiramda Nongmagi Oiba Capacity Building Seminar ama Pangthok-Khre. Directorate of Tribal Affairs ki conference hall da Pangthokpa Tharamadu hybrid mode ta Pangthokpa Galoinana TRI ADC MTDC amadi Ashram School singi officers amasung staff chamaga yankairom na sarukya. Deputy Chief Minister Nemcha Kipgen Hai AI Sizna Duna Lamda Masida Tongan ba service sing Atienba Matamgi Manungda line of Fanghanba Yabada Natana Lamda Masigi Chingi area sing the Lairamba Kenaba sing ado Kokhan Bangamlagane. Nauna Toglakliba technology sing as si Kanglon Chumne Sizinarabadi, Lengak Londa Mateng Pangwa Kaknatana, Miyangi Chaukat Tarangi Tabak sing the Su Fagat Hanbangam Lagani Haiki, Taramaduda TA and Hills Department ki Additional Chief Secretary Bibek Kumar Diwangga Nahai Artificial Intelligence Asimioi Bagi Mahut Silhana Bakulaya Moina Ubagi Mahuta Lengaklon Amasung Public Administration da Mateng Pangada Bakulaya Moina Ubana Achuma Midyang Oigane AI Sizinaduna Administration da Chauna Hongba Purakpadanatana Tongan ba source kaya Sizinaduna decision making the su Mateng Panghanba Yaragani Haiki.